Romeo, ngai khone, nache se masangam de na tau leirami sini. Tracy, kaidorage jima. Sally, aise khangde. Tamo gi bot se yawba ngamdana. Nakhoi mayam ga kainaradra khangde. Romeo, as Sally, adumaina haigano haibane. Ai ngasi I karaktana campaign ga amta chatloi ko ngasia. Kadai da kari oina nungai trino haibasu khumde. Sally, kaisu tawroiba. Isa manungda khara nungai tabane. Tamo chapiruro mayam gaina duna leiramani. Tracy, ichema aisu chatlaroige. Ichema na sumaina naraga lehobasi aisu nungaite. Tamo ga iche aiga chatlasano. Iche naraga aina kamaina khong thangdok ngamdoino. Adugi sumathakta ichema yaudridi vote ki campaign chatpasu kanamtana phajana opirakdoi mande. Ichema na naba phatri phawba aisu vote ki campaign ga amta chatkiroi. Sally, angaubi kaige dumna hairino kapsanaduna nangi tamungi vote se handak soidana kahandaba yadabane. Tamona vote karaga chief minister kaido oiraga hayengwai aina leitraba matungda ai khubamda leimana amata oirasu katpala uko noi mayam. Asselia nungai kidreda. Sally kapsanaduna aina ngangba budi tamona nungai roi khange. Matam khara leiradi aina nganglibase tamona taba phanglaroi tabane. He taibang sempiriba mapu aigi ipuroibana siek oiba numitu phawbadangdi warasu wana hinghanbiyu ko. Kellen su loisanba loiraduna thong mayaduda haifet leptuna aima kaidorage amo campaign chappa thengi hairaga. Romeo, campaign ga lairi nache se masa ngamdrisini. Haima adubu kaidorage doctor ama kauraga loire mayam ngaiduna leirise kuire mi. Romeo Sally da onsanduna Sally nang nasado ngamda ngamdraga aingoda phone tawro horendi doctor kaurusu kaurusi campaign ngai hak chatludradi nungairaroi nang phajana potharaga lehoroko. Tracy, hoi tamoga iche yaga chatluro aisu ngasidi yauzararoi iche magi seba tawjahorage. Kellen, hoi hoi inau aikhoi su nganna laknaba tawnida kuiroi iche su phajana potharaga leibiramo. Sally, hoi hoi noisu phajana chatluro. Romeo, Sally, nang ngamda ngamdradi phone adum tawroko. Tracy, nache se phajana yengbiramuko. Tracy, hoi tamo. Romeo ga Kellen ga su wari sana duna thoki. Romeo, as Sally se kayam ngamdrajano. Kellen, as yare kaisu tawroise. Tracy le hori dudi. Romeo, Tracy si su mabuk mapau faine. Masu pukchel chawi. Masi na basida masu nungai trimale. Kellen prap hana thoki. Chawrakhini yam chawrakhini. Makhoi anisu makhoi da tilliba mayamga unarami ahal amana kaino ibungo ibema ahandi udena kaidawre. Romeo, mado masangam dena pothauri. Atopa amana ise unthokpanida ngarangda aduk tagat tekna leiramaga nungaiteda ma yaudabase nungaitene. Makhoi sum thokminarami nupa amana asingbagisu itaima yaudabase nungaite tamo. Itaimado thuna pharo haibiyo ngarangdani itaimana aikhoigi kwaga leibidanaga tawkhibado. Noina taimana nupa awdamo itaima Seliga itaima Tracyga yaudabase nungaite. Kelindi isau sauduna leirami somdana Sally hatu chak chathokduna leirami. Sally, ibicha horen ai chak khiyena noi tamogi mamangda hairakanuko. Ibicha, hoi haira oige. Tracy, ichema moisu halani phamungda leibiruro. Ibecha nangsu chak charaga pothajaruro. Horen ngai hak leiraga chalon khanaba tawse mayam lakpagi. Sally magi kada changaktuna phamungda phaijuk chingkhatuna amuk hiptuna leirami. Tracy su Sally gi kada changlaktuna Sally gi nakanda phamduna leirami. Tracy,
nahan moi party chalubay video do urabay chema. Sally, kay video no haise? Kana party chatpay no haise bo? Tracy, nahan amadu na party chalubay, jagoy nikthabay do, hauzik Facebook da video thado ibani. Kay no asing bay no haise? Tracy, oh, yingera. Sally, yingene. Tanjadu da Sakhi su mamong no pigi ka da changlak lami. Sakhi, haima, kay daure nangdi, campaign chatpa yaudra. Sally, yaudre ima. Tracy na Sally da ingit ama pirami. Sally, aise isasu kaya nungaidra aduna Kellen ga adum chacharasano na chathankre ima. Sakhi, haima, kay daurage ni nangbo, kari oina ngamdrino ba? Tracy da, ibesa do, imagi imanabi khara lai, cha thangalom ta hairucho. Tracy, ho ima. Tracy su thokre. Sakhi, natte nangbu kari oina ngamdrino mi. Sally, khangdi ima, kokase ingaw ngawi. Isa se inung nungaite, chaning thakning baga iphao phaude. Sakhi, natte adu oiraga na doctor ama kausiro. Ibungo na kayam kuire chakhiba. Nang nasa ngamkhide haiba khangkiba natro mabo. Sally, oh, khangkiye ima. Sakhi, natte nangisi doctor amma kause haibro. Sally, yarani ima. Sakhi, ngayaktang potharo dodi ima su imagi mila ise haifeta mayok narukige ko. Sally, ho ima. Somdana Sakhi su magi mamanabi singa wari sanaduna lerami. Mamanabi amana kaino nasu phangamdai oiramni adudi kaino. Atopa amana mu hoine aduni ne. Sakhi, adubu oiradi phai haini kaino ne. Amana amu hairai. Nangdi nasanupadi amatang phangebu namaudi ahum sure. Aigidi isanupa mari yawbudo nupi thiyo amatta he yade. Hauzik phau amatta luhongdana leiri. Nupi pusalao hairasu leite hek mahai. Nupi makhai sidi mantri mandol singsina lon kibada saruk amatta thungnadra male ne. Haina phagi oi kayoi hairakpaduda mayamsu wa launa noklami. Sakhi, khangde da Sabitri, aigi ichanupa sina ne migi awabase hekta yengba ngamdaba. Tanjaduda ibecha su cha puthoklaklami. Ibecha, ini hoi mayam cha paisi. Sakhi, thamo thamo, cha se amamam paibiro. Ibecha da nachegi manakta su haipe changbiru cho, masa ngamde hairido. Ibecha su changkre. Sakhi, khangde taurise. Aigi ichanupa sina sarkar pairibani haina taurise. Handak moigi party na amuk pairadi ichanupa su CM oidoine ye. Mamanabi amana amuk nasanupa di asuk yam pharisidi soidana kazanida. Somdana Sally ga Tracy ga video yengduna leirami. Sally, Tracy, sigi video si tamo udrizatlo. Tracy, khangde ufamdi thoe kaino uramani. Ado khangde ngarang dang thengne aisu. Sally, ai kai haigadabno khangdre Tracy. Masi nupisina tamo se loina mang takhandore. Aikoi busu ikai phiro khumalabani. Tanjaduda mapanda mi langnaba makhol tarami. Sally, moising hanara amale. Hairaga Sally phamungduda phaijup chingkhatlaga amuk tumsinarami. Romeo hek halakpaga Sakhina, ibungo, nangbu Sally do masa ngamde haini nangbo. Romeo, hoine ima, ngasai phatribo. Haiduna Romeo ka romda changlaklami. Romeo, phatribo khara. Tracy, khangde tamoi chese ngasai dei kaisumda chau thau haibisu yade. Romeo, kaigino dudia. Sally da onsenduna. Kaigino Sally, kaigi chadrino. Nangai janinge hayo. Ay angang tharaga leheluge. Nangna dumaina tawbodo aisu nungaite. Sally phaijup manungda tumsanaba saduna leirami. Romeo na adumna hairakpaduda magi thamoidasu kainoma phaurakpagum tawrami. Adumna amukta phau tawbi khidri. Mapukningda khara penjaba phauduna amuksu noklami. Amuksu khaluraga kapli. Magi mapidudi Romeo dadi uhalamde. Uttanabasu hotnajarami. Romeo, nang nanungaidrido sengna hayoba ai doctor kaurake.
Sally faizuk manungda mapi taithoklammi kaptaba saduna. Sally yam tapna yarani tamo. Wahangduna pungpen penjare tamo. Ngasi hayeng khangdraba aigi mapoksigidamagta tamona karisu wabiranu. Romeo, as Sally adumaina haigano haibane. Ai hauzik kari tauge hayo. Sally, tamo aina haizaba khudingma tamona loina yabigadra tamo. Romeo, nangi siba haiba wahaido hainoba ai nangna haiba loina yadoine. Romeo ye wahaiduda Tracy su tumina nokningbadi phaurami adubu khangatlami. Sally, tamo warise ai kanagumba amagi mafamdasu haidokjadri. Ngasi hayeng khangdrabanina wari ase tamogi mafamda lotpa haibasi aina hayeng wai laikhidraba matungda sarga yogadaba mande. Romeo, as Sally adu haino hairaga tamona aibu layeng bigi hairabadi aibu Dr. Bikram da layeng biyo. Romeo ngaktuna kanano Dr. Bikram hairisina kailamgi doctor no singjamai da leibani medicine doctor ne. Tamo aibu warau bigano aina hingling aisida aibu maga amukta unahan biyo. Romeo ingak ngaktuna kaigino nang na haise hoine doctor dubudi kaurage aduga unahanda yade haise kaigino ba. Romeo Sally gi manakta phajana phamthakre. Tamo aibu warau bigano wari ase tamo gi mafamda ai haudokjadri adubu ngasidi tamo da hairage aigisu ai khangnazaramba nupa leijaye. Mana doctor ki makha tamthaba chakringaida tamogi engagement ado senkibani. Ibani yeksu thokna kibagi aikhoi ima hoinasu mangondai lapthoknaba senkibani. Tamo masu hausik luhongdana leiriye tamo. Aina hinglingai matam asida mabu luhongo haina aroibu oina amuktangdi hairamge tamo. Sally kapsanarami. Aise yam phattabane tamo. Wafam asi tamo da lotuna thamduna leiba ngami aise yam phatte. Handak mapoksima tamo gi seba ningthijana tauba ngamjakidre. Masigidamak tamo na warau binuko. Tracy su ingak ngakna taduna leirami. Romeo, kaino Sally nang ngasai de ngangidubo joyrolo kaino Bikram kaina amuk tawraiduna kaino mamai mako khangdaba ngakta. Sally, joyrol oina lobirasu kaisu kaidiye hausikti ai karisu haijararoi. Romeo, hoine ngaikone nangna haujik hairamba wari dunine aina taningidi Bikram kaina tawrambado kaidagino aduna ma. Sally, Bikram aiga pisak piklingaidagi tinarappa imanabani. Imanaba oirambadagi ibani nungsinarappa haurakibani. Romeo, oh adudi haujiksu nang mabu nungsiri natra aduna doctor kaudoi oiradi ma kaurau hairi natro. Sally, ai adumakti haijakidedana. Romeo, Bikram kaina. Sally, hoi kaidorage tamona pamtabado ai kaisu haijararoi kaidorage. Ngasidi pokning sum nungsirak haukraba wari haukraba thaudoksing sum ningsinglak tawbane. Hairaga amuk kapsanarami. Romeo, as Sally aina nanakta leirapau magi wakal khaladi ai se nangine haibada matik chadri sinine. Sally, tamobo aigi ipuroibo oina phangjabase aigi di laibak yam phabani tamo. Tanjaduda Sakhi su changraklami. Sakhi, imobu nasa khara nungairabo mi. Romeo da ibungo nangi bot ka lairi noi kariyege gaine haibra adugi doctor ama kausiko chalo haiba kanano angang khara kauhanbra phone da kaubra ama tausicho. Tracy su ngaktuna mamit mana chap yungduna amada amuk yeng tauduna leirami. Romeo, kaino imana maroma somdana maroma Dr. Bikram kaura u na tau leiri kansida.
Sakhi, Dr. Bikramla nungkramla khangde. Aina hairisini noigi kari agedo gaini gi oiradi yare. Imau na hairiduna karamba doctor no. Dr. Rajen supai haibani ne. Ado ima gi wadi tathok tasin tauba nungainaba Dr. Nupi oina yenghaningi. Dr. Nupi oina tanabana phadau male. Romeo, yare da ima swa okha ngangi he. Yare, aina thokpa taurage. Ima, yare. Ima na maroma bap phabani, somna na maroma. Sakhi, hoine, adudi nangna phanaba siloko. Aisu mayam la ise, mayok na rudradi nungairaroi. Hairaga, ngangna amuk thokhirami. Seli, aibu layengdana asum thambirasu kaisu kaide tamo. Tamo gi boto mai paknaba hana hotnabiko. Aigidi kaisu khanbiganu tamo. Romeo, yare taningde. Nangi dumaina haibadu hainu haibane. Atai lairi, Dr. Bikram gi wari do makata ko. Seli, aiga magado koina khangnara etamo. Adaidi, kai wari lidoino aisu haifam khangdre. Noi ani khangnarakpagi liyo haibane. Tanjaduda nupa ama thongjin mayada leptuna. Tamo, somda tamo unage na nupa khara laiye. Romeo, hoine, ngakta lehelamo, ay tholage. Nupa du thokre. Romeo di Seli da takhatuna Dr. Bikram gi maramda hangduna leirami. Singjamai kai waidai noba. Seli, kaigino haise tamo. Yare se, sigi wari se, tu ase. Tamo, mila e haise unabiru roba. Romeo, nang aingonda yam lotning ise kaigino. Ha, adu aina khangba yadroba. Yareba, ay horen hairage ba tamo se. Mila e haise, tamo na sida leithokpa se phatteba. Mayamdo phajana opiruro. Tamo, bot ka daba yadabani. Aisu Bikram gi mamangda CM gi nupini kaina mu aga chatpa ngamba oizage. Seli amuk nokthasanaduna. Adubu khangde. Tamo na CM oibado mitsida udana aibu. Tamo, aigi mapokse yam thiko. Tamo. Romeo, Celia, kapkano hairaga. Nang kaisu tawre hairidana. Ai leirisidi nang naba yade. Ai subot kadoine. Nang napambado ai thungange. Migi mamangda nangbu CM gi nupini kaina lena doine. Seli, yarese. Thokpiru roba. Romeo, aise nanakta yam laheningdrabo. Nangna koi tan taliduna. Seli, yarese. Angang mamangsida. Anganga loina ikairamani. Nupado amuk changlaklami. Nupado nawa haidringaida. Romeo, hoi, thoamo. Ai laage. Romeo, ai haipeta thoki ko. Aduga lake. Seli mangak nomlami. Romeo thokibaga Seli sor sang na hondoraklami. Tracy famungday kumtharaga thongdu tapna ngasalaga amuk changlaklami. Tracy na kananu Dr. Bikram haibo. Tamodo Bikram pankibadagi mamit mana chak yumkrimi. Ado kananu aingondadi khangaloba. Ayam khangninge Dr. Bikram haido kananu bai chema. Seli kanana khangjani ge aisu khangde chinda thokpa mingama pangai haikibani. Tracy ingak ngakduna kaino iche mana haise aseng bairo. As aidi aseng maluine. Kaino ngasagi iche magi acting mayam do yam male. Aidi atom ya karaga leirini. Seli mangkraba nukshiba amabu amuk hanjanna phangnaba hotnabada sijananingba upai sijanaba yai. Adubu mingonda sukaidaba. Upai simadi aina aigi manguraba nukshiba se phangnaba sijanarani adum. Ado nangna ngarang haige haiba wado hairo. Tracy maithongdu sat maksin khibagum tawrami. Tracy na kona hairage ichema. Seli kaigino yaroi hauji haidaba. Tracy kaisu natteba ichema ai kona hairageba. Nang aingonda wa lotlira hairao haibane natradi ayam saurani. Tracy ai pandam amalai. Pandam se hek phangbaga ai soidana haige ichema. Seli nangi kari pandam no.
Somdana Kelinga toina unariba nupa Michael amuksu Kelingi manakta laklami. Michael, no hero laitro. Kelin, kaigino, ma unadrasu ay unaraga yaraba natro. Michael, nang shuba, ado, nang pao matarbo. Romeo atopa miga wari sanabagi makol tabada. Kelin, ngay ko. Da, somdalak piyo. Hairaga Romeo bu kaurami. Michael da amuk onsalaga. Kay pao no mo. Michael, nahan ay koigi hairaga wa haiba loitringay da Romeo. Kay daurage haiduna changlakpada anidu su chap lepi. Kelin, ibung wala iye. Daga unaningi ye. Masi kangdrabo. Romeo, nang lamiro. Nangi mingdubu kay haiba no kaure. Michael, Michael haiba ni tamo. Romeo, Michael haiba. Natay mana adom di panba. Nangi tabak to, soydana tawradabani ko. Vote hek loy baga. Kaino cha nung tawdrabo. Michael, yarani tamo, ay di cha taksade. Romeo, adu oiragana hay mahira kaino. Michael, yazare tamo, ay kanaw sisu inong nungay taba. Ado ay su handak tamo gi election sida kay kaino kara mating pangjage na yamba nate la amakaktane haiduna paisa mapul khara puthoraktuna table da thamlami nanaw gi site gi simatang mating pangjaramge tamo gi vote to mai pakpu oibio. Romeo, kaino su yamba paisa dia. Michael, nanaw na tamo bu sum nungshida na tawjabane. Romeo, nungshibay oirasu yaman kremi. Michael, siday heno bu tawningi da tamo gi damaktadi Kelin na tap loksinduna kay sukay di kaino ay na su ay na ngamakanda amuk mating pang bahay duni ay koy giwadi noy tamo se handak ti kada ba su yaya da baniko. Michael, karino da itay ma ay koy may am lady sidi. Romeo, handak ti ay koy party na majority already nayamba su chief minister oy bayay nayamba na CM oiradi larik laisu matik chana hairaga thabak phangdana lairiba na singse aina thabak loina happy ganida. Michael, tamo aidi sarkari thabak ka tawningdreda aisu paisa tungsellaga thika khara tawraga vote lepasira khalline tamo hoidawna power ga paininga e. Romeo, adusu phai kaino ina hoidi sanga chawba paisa paiba macha masunina soidana ka khini atopa amana muk kaurakpagi hoi lai leiramo nupaduda ibungo nang ngaktang phamamuko ay asida imanaba khara lae amukta chalukige ko au tamo. Romeo su mamanaba singi manakta chakhibaga. Kelin, tumina pau ma habdu kai pau no ba. Michael, yam luba wari ne ai nahan party gi video do Facebook ta hauji viral chatpa horakle khangde nupa amana hauji yam kanna thagal ibane. Kelin, kaino nang hairi se aseng baro atudi kamai to doiba aina nupa da message ti thagrabani kakthatlona nang thengnadribo ngarang ahing thagalakpani ai Facebook ka pai da kuireda atu kamai to doino kaisubudi yamna pakha kanuda jagoi sabadu bu kai dawragi adu bu mayamna tongna da thabaklo ibani khakta sunate. Kelin, adu bu di chumme ado vote maya sida nupa aduna ado amadi leire he excuse fazaba ama ay haibige. Kelin, hairo numidang thengzilla faw Romeo tumthaba ngamlamde makhoi gi balcony duda nungai na famduna hakchik langduna wakhal khanduna leirami. Dr. Vikram, Seliga hana nungsinaramba hauzik fawba lohongdriba. Romeo magi phone do otlami matam kuirabagi matungda Facebook pairami amuk hanglami hek hangbaga message phanyam leirami. Nang na laibaki famnaiba oiraga nangi nupi fa warakpa ngamdaba nang se laibaki MLA ni haibada ikaize ibungo shame on you. Sina taba message mayam amasu leirami. Romeo ingak ngaktuna leirami. Magi news feed scroll tawbada Kelin gi photo su thengnarami video khara su thengnarami caption da su magi maming phawpa panduna thina chaiba thengnarami. Video du yengbada makhoi party da jagoi sabagi oirami. Comment caption sing parubadagi Romeo prap Kelin gi ka tamna changlaklami thong maya du da leptuna. Romeo yamna sauna Kelin thong amuk thinduna. Kelin, thong hango aina haisi tabra thong hango
Sida tholaula. Thong hango. Kelin kaisu na chungdana thong hangdoraklami. Kelin wa ngangbaga nanghaude. Romeo si kaino hairaga makhazaiduda chawkhraba Romeo gi khupak aduna set launa kanna tharami. Romeo lamchat naidabi makhoi mayam singsu loina haugatnaduna thoklaklami. Romeo si kaino haiba aina haibadi party chatpa hairaga chumna phaminaduna wari watai saduna tawbo oiradi ai kaisu hairoye mi loina tawnaye adudi nangna yu thakpada ai kai haige ai kadi thingeba ha yam hele haisini aina luna tawena nawange banang. Kelin masada sauning basu faurami. Sally, Tracy, makoyi mamangda ikai basu faurami. Kelin da kadaino ayamukta yengzage haiduna kapsanarami. Saki kaidawre haibano kaidawre geba. Romeo masi nupise mahagi phattabine ima. Saki nangdi ngasi ta khangbra ibungo ima di nahana khange duni. Kelin thamoidadi saubugi ngamkhai leramde. Kelin kapsanaduna da se kadaino ayamukta yengzage kadaino aisu adugi matangda da hongdoksage na leiramine pumnama semjin sanjin bangaktani tamo dadagi boche kainaba dagi against the lepakpa candidate ki miyoy kharana video se thagalakpa oiramnina ngasai da suwari sanajaramine mi do hauji cyber crime unit na trace tawnaba kana hotnari. Tracy nungshit setana una lengdabani tamo ai chawthokna di haibige oiriba mong matawsida tamo handakti vote suka karoi hairamaga Tracy magi kada changkhirami. Kelin wa amata khombadi ngamde adubu mabuk manungdadi saubugi ngamkhai leramde. Sofa duda makok paibna famtharami. Kelin su famtharai. Kelina da aina haire sitajabiyo. Sally masayam sontana tapna lakpa sarami. Sally ipat pathasanaduna tamo kaidawba yaurage. Saki kaino nangbu nasangamde hairaga kaigi tholaino. Romeo Sally tholakpa ubaduda kaino nangna nasasungamde hairaga amu tholaisina. Sally inaw nupi Kelin kaidawre haibano.